ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒ꯭ꯂꯣꯕal ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯃꯥꯡꯒꯤ ꯊꯥ ꯑꯥꯒꯁꯠꯀꯤ ꯊꯥ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇ ꯌꯨꯑꯦꯁꯀꯤ ꯅꯦꯚꯤ, ꯑꯥꯔꯃꯤ, ꯃꯤꯂꯤꯇꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ ꯄꯦꯟꯇꯥꯒꯣꯟ ꯑꯁꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯄꯦꯟꯇꯥꯒꯟꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯦꯟꯇꯥꯒꯟ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯂꯣ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯄꯦꯟꯇꯥꯒꯟꯒ ꯄꯥꯎ ꯐꯥꯎꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯒꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯦꯟꯇꯥꯒꯟꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃ ꯐꯥꯎꯅꯤꯡꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯂꯕ ꯇꯣꯉꯥꯟꯕ ꯐꯣꯔꯃꯦꯂꯤꯇꯤꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯔꯦꯛꯠꯂꯤ ꯏꯟꯗꯤꯌꯥꯅ ꯄꯦꯟꯇꯥꯒꯟꯗ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯑꯅꯤ ꯑꯁꯤ ꯄꯨꯟꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯋꯦꯄꯟꯁꯤꯡ ꯗꯦꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯄꯨꯟꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯔꯤꯕ ꯑꯁꯤꯒ ꯃꯥꯟꯅꯅ ꯌꯨꯑꯦꯁꯅꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁ ꯄꯨꯟꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯁꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯔꯁꯤꯌꯥꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯄ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯕꯣꯁꯇꯣꯛ 2022ꯗ ꯏꯟꯗꯤꯌꯥꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤ꯫ ꯕꯣꯁꯇꯣꯛ 2020 ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥꯒꯤ ꯇ꯭ꯔꯨꯞꯁꯨ ꯌꯥꯎꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ꯫ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯔꯁꯤꯌꯥꯒꯤ ꯂꯦꯟꯒꯤ ꯑꯣꯏꯕ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯑꯗꯨꯗꯗꯤ ꯁꯔꯨꯛ ꯌꯥꯈꯤ, ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯁꯤ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ, ꯑꯗꯨꯒ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯑꯣꯏꯕ ꯀꯨꯔꯤꯜ ꯑꯥꯏꯂꯦꯟꯒꯤ ꯃꯇꯥꯡꯗ ꯗꯤꯁꯄ꯭ꯌꯨꯠꯁꯤꯡ ꯍꯧꯖꯤꯛꯁꯨ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯖꯄꯥꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯖꯒꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯔꯁꯤꯌꯥꯒꯤ ꯃꯔꯤ ꯑꯗꯨꯁꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯄꯥꯟꯕꯨꯁꯨ ꯁꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯖꯄꯥꯟꯒ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗꯁꯨ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯒꯤ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯈꯛꯇꯃꯛꯇ ꯌꯥꯎꯗꯨꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒ ꯏꯟꯗꯤꯌꯥꯒ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯔꯁꯤꯌꯥꯒ ꯄꯨꯟꯗꯨꯅ ꯑꯁꯨꯝꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯗꯨꯅ ꯌꯨꯑꯦꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯏꯟꯗꯤꯌꯥ, ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟ ꯑꯁꯤꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯑꯦꯛꯁꯄꯥꯟꯁꯅꯤꯁꯠ ꯄꯣꯂꯤꯁꯤ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯃꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯂꯦꯞꯄ, ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯂꯦꯞꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯨꯑꯦꯁꯅ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯪꯗꯅ ꯁꯥꯎꯊ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯑꯦꯁꯀꯤ ꯁꯤꯞ ꯗꯣꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯄꯥꯔꯃꯤꯁꯟ ꯄꯤꯈꯤꯗꯕꯁꯨ ꯂꯩꯈꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀꯦꯒꯤ ꯖꯍꯥꯖꯁꯤꯡ ꯁꯥꯎꯊ ꯄꯦꯁꯤꯐꯤꯛꯀꯤ ꯈꯣꯡꯆꯠ ꯑꯃꯈꯛꯇ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯄꯣꯔꯠ ꯑꯃꯗ ꯗꯣꯛ ꯇꯧꯕ ꯄꯥꯝꯕꯗꯒꯤ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯒꯤ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀꯦꯒꯤ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯄꯥꯔꯃꯤꯁꯟ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯔꯛꯈꯤꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯖꯍꯥꯖꯁꯤꯡ ꯑꯗꯨꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯇꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯤꯕ ꯌꯨꯑꯦꯁ ꯑꯦꯝꯕꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯗ ꯌꯨꯑꯦꯁꯀꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯗꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯠꯇꯒꯤ ꯖꯍꯥꯖꯁꯤꯡ ꯂꯥꯛꯇꯨꯅ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯗ ꯗꯣꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯃꯔꯤ ꯌꯥꯝꯅ ꯆꯦꯁꯤꯜꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯒ ꯂꯩꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯍꯥꯛꯀꯤ ꯕꯦꯜꯠ ꯑꯦꯟड ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯂꯣꯃꯣꯟ ꯑꯥꯏꯂꯦꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯣ ꯆꯥꯏꯅꯥ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ CIA ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯥꯕꯨꯜꯗ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯑꯜ ꯀꯦꯗꯥꯒꯤ ꯆꯤꯞ ꯖꯋꯥꯍꯤꯔꯤ ꯍꯥꯠꯈꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯂꯤꯕꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯥꯕꯨꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯔꯥꯏꯠ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯣ ꯑꯁꯤꯕꯨ ꯌꯨꯑꯦꯁꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯂꯤꯕꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯦꯌꯔꯕꯦꯁꯁꯤꯡ ꯑꯁꯤ ꯌꯨꯑꯦꯁꯇ ꯁꯤꯖꯤꯟꯅꯍꯟꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯍꯜꯂꯤꯕ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯪꯗꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯋꯤꯛ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ $450 ꯃꯤꯂꯤꯌꯟ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯗ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯔꯤꯕ ꯑꯦꯗ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯑꯁꯤꯕꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯌꯨꯑꯦꯁꯀꯤ F-16 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯑꯗꯨ ꯏꯟꯗꯤꯌꯥ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯌꯥꯎꯅ ꯍꯟꯗꯛ ꯐꯝꯈꯤꯕ ꯕ꯭ꯔꯤꯛꯁꯀꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯝ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯌꯨꯑꯦꯁꯅ ꯑꯦꯅꯥꯎꯟꯁ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ, ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯔꯤꯕꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯔꯟ ꯄꯥꯋꯔꯁꯤꯡ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕ ꯑꯃꯁꯨꯡ ꯕꯦꯂꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯌꯨꯑꯦꯁꯀꯤ ꯑꯦꯂꯥꯏ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯒꯤ ꯃꯔꯛꯇ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯤꯞ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯆꯤꯞ ꯃꯈꯜ ꯈꯔ ꯆꯥꯏꯅꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯤꯞꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪꯗꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯡ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯊꯥꯁꯤꯡ ꯑꯁꯤꯗꯗꯤ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯗꯤꯐꯦꯟꯁꯤꯞ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯈꯛꯇ ꯃꯈꯣꯏꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯟ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯔꯁꯤꯌꯥꯅ ꯂꯧꯁꯤꯜꯂꯨꯔꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯏꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯥꯟꯐꯝ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯣꯛꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯑꯣꯡ ꯑꯃꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯦꯂꯥꯏ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯥꯔꯃꯦꯅꯤꯌꯥ ꯑꯁꯤꯗ ꯑꯖꯔꯕꯩꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯟꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯕ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯔꯁꯤꯌꯥꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯒ ꯑꯖꯔꯕꯩꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯨꯔꯀꯤꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤꯅꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ
ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯖꯔꯕꯩꯖꯥꯟꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯖꯔꯕꯩꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯦꯞꯆꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯃꯗ ꯑꯣꯜꯂꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯅꯧꯅ ꯊꯣꯔꯛꯈꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫